Iran amasung Israel landform lotion kibada ngaidi Russia amasung Ukraine yoina lotion manaidan chahi fazilak landform asi yamna lupa fiba mamadi yausilakli. NATO amasung US ki President Donald Trump yi maikei digi numit yankhaini gi matam thadona Russia amasung Ukraine yoina songnariba landform asi lotion gadabani haibigi obi yamna akanba warning. Chahi masi US amasung Western Bloc singi maikei digi akan sanction kaya ama thamjinba taraga Russia hairiba country asibu maithiba piba ngamlaktabadagi housing makhatana Russia ga punna chatpinariba maruoin BRICS hairiba organization asi maruoiba country oiriba India China amasung Brazil hairiba country hom asida mu target tawrakadawri matam kharagi mamang China hairiba country asigi maikei digi German gi fighter jet amabu laser attack chathakibagi oiba thodok fawba ikui Germany hairiba country asigi maikei digi amu NATO ga punsinduna China sanction thambagi oiba wari asida yausilakli khudingmak ponuba video amada amukana taramna ukchuri regional gi oiba topic sing asi nainani international gi oiba topic asi matam khara leblure adubu hojik asi geopolitics amasung international relation gi oiba yam nungaiba topic amada mu yauduna leiramle Yanan bada chahi ahum helaklaba Russia amasung Ukraine gi oiba landform asida nahunana aduki mati yamna kanba landform kiyama lepalaitana thengnarakli haukiba matam khara asida Russia gi maikei di Ukraine gi mafam kiyama aduki mati yamna missile sing hanjin attack chathaba fighter aircraft kiyama sizinaduna lepalaitaba drone missile gi oiba attack sing asi adumak chatharakli matam khara landform asi nemtharuroba matungda ceasefire gi oiba wafam asi puthorakpadagi yamna kahena landform asi kankhalakpa gi oiba matang asida US amasung NATO gi oiba yamna chawba decision khara lakpa uri Ihanan bada chahi henzilaklaba Russia amasung Ukraine gi oiba landform asida US ki maikei digi anawa president laklaba matungda ceasefire puraknaba honakiba adu mai pakpa ngamlaktraba matung asida Russia gi maikei digi yamna kahenba attack yama tawraklingai gi matam asida haukiba chahi asida US amasung Western Bloc da lairiba NATO amasung European Union na chingba kangbu kayasing asigi maikei digi Russia asi maithiba pinabagi damaktani haiduna sanction aduki matik yamlaba kaya ama thamjinba taragasu maithiba piba ngamdana lakli hairiba khongthang asi maithi kraba matungda handak Donald Trump gi maikei digi mahangne vote pabaga Russia amasung Ukraine gi landform asi loshingani haiduna phongdokkiba wajau sing adu hauji oirekraba matung asida ceasefire poreknaba landform asi loshinabagi damakta anauba tactic amoina Donald Trump amasung NATO gi maikei digi Russia hairiba country asida hauji mateng tawduna yamna chawba support piriba India China amasung Brazil hairiba maroina BRICS country sing asida karigumba Russia amasung Ukraine gi oina songnariba landform asida Russia hairiba country asigi maikei digi lan asi losinaba ceasefire poraknabagi oiba khongthang asi lokholaktaba taragadi landform asibu indirectly mateng tawriba China India amasung Brazil hairiba country asida sanction sing thamlagani haibagi oiba NATO gi yamna chawba warning ama lakli NATO gi maikei digi hauji pamlibasi Russia hairiba country asida China Brazil amasung India hairiba country hom asina Russia Ukraine landform asi losindaba na maram oiduna Western sanctions sing asi lakpadagi country hom asida yamna chawba sitheng ama lakaduri maram aduna Russia da pressure tawduna landform asibu ceasefire porakhanabagi damakta akanpa pressure tahoningba asini mata asida yamna interesting oiba fibam amada lakliba asina hauji US ki nawna president oirakliba Donald Trump hairiba luchingba sigi matang asidani mahangna mamangda vote carding gi matamda hauji sonariba Russia amasung Ukraine gi oiba landform asi Joe Biden na mapangal sonbadaki Russia gi maikei digi Vladimir Putin gi maikei digi adumak henjilaktuna Ukraine da attack tawba ngamlibani kariguma mahakna lengak paiduna leiramba taragadi landform asi fawba thoklawloi haiduna yamna chawna phongdokhi maduda sunatana kariguma mahakna hek vote karaba atenba matamda Russia amasung Ukraine gi oiba landform asi loishingani haiduna phongdokhibani tawbatabu mahakna vote karaklaba matung asida mahaki oina hana leiramba policy adudagi yamna chawba U-turn amakhakta atenba matamda tha amagi manungda mahakna phongdokhiba wafamgi matung ina ceasefire porakpa ngamdraba matung asida hauji landform asi loishinabagi damakta Ukraine gi oina yamna chawba mateng ama pangsinduna khulaising kaya ama pisingadawri Donald Trump hairiba mioi asi mamangi oina leiramba mahaki policy da Ukraine hairiba country asiga Russia ga sonoriba landform asida Ukraine gi oina mateng tawsinba asigi against da masibu kaya yaningdaba mioi ama oina lakibani mamang mahangna hek lengak pairakpa matungda Ukraine gi oina thadaramba paisa adu fawba yamna kakthakibani adubu hadak ikui gi matam asida matam khara leplurubagi matungda khulai kaya ama nahunna Ukraine da piba mu haurakre masida sunatana mahaki maikei digi yamna Joe Biden bu chairamba Ukraine da khulai sing pisinba amasung US ki oiba
ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯄꯩꯁꯥ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯅꯧꯍꯧꯅꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯡꯗ ꯖꯣ ꯕꯥꯏꯗꯟꯅ ꯐꯥꯎꯕ ꯄꯤꯔꯝꯗꯕ ꯌꯨꯑꯦꯁꯀꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯨꯑꯦꯁꯅ ꯄꯤꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯗꯥꯏꯔꯦꯛꯠꯂꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯏꯟꯚꯣꯜꯚꯃꯦꯟꯠꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯑꯦꯁ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯏꯟꯚꯣꯜꯚ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯔꯁꯤꯌꯟ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯄꯨꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯇꯣꯒ ꯄꯨꯟꯗꯨꯅ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯄꯤꯁ ꯗꯤꯜ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯅꯤꯡ꯫ ꯔꯁꯤꯌꯥꯒꯤ ꯄꯥꯎꯈꯨꯝ ꯃꯃꯥꯡꯒ ꯆꯞ ꯃꯥꯟꯅꯅ ꯍꯟꯗꯛꯁꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯗꯤꯛꯇꯦꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯗꯥꯏꯔꯦꯛꯠꯂꯤ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯡ ꯑꯁꯤꯗ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯈꯔꯁꯨ ꯌꯦꯡꯗꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅ ꯄꯤꯖꯒꯦ ꯃꯗꯨꯗꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯁꯤꯗ ꯔꯁꯤꯌꯟ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯟꯃꯤ ꯑꯣꯏꯈ꯭ꯔꯦ ꯃꯤꯆꯝ ꯑꯣꯏꯅ ꯂꯩꯖꯔꯝꯕ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯥꯟ ꯊꯦꯡꯅꯈ꯭ꯔꯤꯕ ꯑꯁꯤ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯥꯟꯁꯟ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯤꯡꯅꯔꯛꯄꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥ ꯑꯃ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯋꯥꯔꯅꯤꯡ ꯊꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯤꯅꯔꯤꯕ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯕ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯤꯇꯤꯖꯦꯟꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯈꯟꯈꯤꯒꯅꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯕꯨ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯨꯑꯦꯁꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯣꯝ ꯊꯥꯗꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁꯇ ꯏꯔꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕ ꯅꯠꯇꯦ ꯂꯥꯟꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯆꯍꯤ 3 ꯍꯦꯟꯅ ꯂꯥꯟ ꯁꯣꯛꯅꯔꯛꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯅꯦꯝꯊꯔꯨꯔꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯁꯤꯁꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯃꯇꯦꯡꯁꯤꯡ ꯂꯥꯛꯄꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯔꯁꯤꯌꯥꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯟꯗꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯃꯁꯨꯡ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯑꯣꯏꯕ ꯑꯀꯟꯕ ꯑꯦꯇꯦꯛ ꯑꯗꯨ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯤꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤꯒꯗꯧꯔꯦ꯫ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯑꯣꯏꯕ ꯗꯦꯗꯂꯥꯏꯟ ꯊꯥꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯁꯤꯁꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇꯅ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯃꯍꯥꯛꯀ ꯑꯦꯂꯥꯏ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯆꯠꯂꯤꯕ ꯕ꯭ꯔꯥꯖꯤꯜ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯗꯁꯨ ꯁꯦꯡꯁꯟꯒꯤ ꯑꯣꯏꯕ ꯑꯀꯤꯕꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯌꯨꯑꯦꯁꯑꯦ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯃ ꯃꯇꯝ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯌꯨꯑꯦꯁꯑꯦꯅ ꯑꯌꯥꯝꯕ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯈꯤꯕ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯔꯤꯖꯜ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯦꯇꯣꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯖꯔꯃꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯆꯥꯏꯅꯥꯒꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯕ ꯆꯥꯏꯅꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯨ ꯅꯠꯇꯕ ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯕ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯁꯔꯚꯤꯂꯦꯟꯁ ꯆꯠꯊꯔꯤꯉꯩꯒꯤ ꯃꯇꯝꯗ ꯆꯥꯏꯅꯤꯁ ꯋꯥꯔꯁꯤꯞ ꯑꯃꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯥꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯄꯥꯏꯂꯠꯁꯤꯡ ꯐꯥꯎꯕ ꯁꯤꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯂꯩꯕ ꯂꯦꯖꯔ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯔꯛꯇꯨꯅ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯐꯣꯡꯅ ꯁꯄꯣꯔꯠ ꯄꯤꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯇ꯭ꯔꯦꯗ ꯋꯥꯔꯒꯤ ꯑꯣꯏꯕ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯔꯤꯖꯜ ꯑꯗꯨ꯫ ꯃꯔꯝ ꯑꯗꯨꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯁꯤꯌꯥꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯋꯦꯁꯇꯔꯟꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯂꯦꯖꯔ ꯑꯦꯇꯦꯛ ꯐꯥꯎꯕ ꯆꯠꯊꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯦꯡꯁꯟꯒꯤ ꯑꯣꯏꯅ ꯇꯧꯔꯤꯕ ꯙꯞ ꯑꯁꯤ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫